Regional Institute of Medical Sciences RIMS Imphal the staff nurse amasung MTS ki form khara lawbagi matang da Meeyam marakta sandurakliba Cherol asi Sasinnaba Aranba ni Meeyam na Thajabiganu hari hiram asigi matang da RIMS Imphal gi maikaidagi fongdorakibada RIMS Imphal gi director na khujek pibani haiba institute asigi thabak lawbagi chahi asigi August kun marida thokpa Cherol ama Meeyam marakta sandurakpa RIMS Imphal na thengnare hairiba Cherol asi Sasinnaba Aranba ni RIMS Imphal gi authority na asigumba Cherol thokiba leite Cherol asida khujek piriba asisu institute asigi director gi natte maramaduna asigumba Sasinnaba Cherol asida Meeyam na Thajabiganu asigumba Aranba Thawong chathariba singi mathakta logi oiba thabak laukhananaba RIMS Imphal na thabak paikhatle thabak laubaga mari leinaba asengba Cherol Sing Institute asigi authorized official channel singda thadurakani hairi